Hello ma'am, ngasi Lupa kun Khaktada Sujaba siling makhala mo charake ma'am siling ase yamna Hongna suba aduga yamna sunanba adugumlaba low budget ta suba siling makhala mani yum sumasa yamna nanba aduga paisa su yamna tingnaba sigumnaba siling makhan siling ase mamin T grip siling aina hainai ma'am na hairaga siling ase Kusamanda square feet Lupa kun Khaktada Sujabani masi mamalase koina subade Mayamdagi amukka hena amukka taakigani hairiwa mamalasina fix natte masidagi so taakigani sigumlaba siling asibu pambiba natraga topa siling makhan kayam pambiba leiragade mayamna pijariba contact number sida pau phobirago masi haiduna video asi mayamda khasinajari Fajai fajata haibado mayamna jengbiro thank you video asi thabak suba loibaki fajana ayub nungthinda namhodre numidangda namhoba loisilakpagi video ado oibana masakti khara fajabadi wale ado ayub nungthindati yamna fajai video asi thaba khoi gi thauri ba siling ase